ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ 5-5 ꯄꯣꯔꯇꯦꯜ ꯒꯦꯠꯋꯦ ꯑꯃꯨꯛ ꯍꯥꯡꯉꯦꯀꯣ ꯑꯗꯨꯗ ꯍꯥꯏꯗꯤ 5-5 ꯄꯣꯔꯇꯦꯜꯒꯤ ꯀꯩꯀꯩ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯀꯩꯝꯇ ꯄꯣꯠ ꯆꯪꯕ ꯈꯣꯠꯄ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯏꯒꯗꯕꯅꯤꯀꯣ ꯏꯕ ꯅꯠꯇ꯭ꯔꯒ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯇꯥꯏꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯝꯒꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯕꯨꯗꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯄꯣꯔꯇꯦꯜꯒꯤ ꯇꯥꯔꯒꯁꯨ ꯍꯌꯦꯡꯁꯦ ꯑꯉꯥꯡꯉꯩꯒꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯁꯄꯣꯁ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯟꯇꯔꯅꯦꯠꯀꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯊꯦꯡꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡꯁꯦ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯑꯉꯥꯡꯉꯩꯒꯤ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅ ꯃꯇꯝꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯒꯦꯅꯀꯣ ꯑꯌꯨꯛꯀꯤ ꯄꯨꯡ 7:35ꯗꯒꯤꯅ ꯄꯨꯡ 11:13 ꯐꯥꯎ ꯐꯩꯀꯣ 11:13 ꯐꯥꯎꯕ ꯑꯗꯣ ꯉꯁꯥꯏꯒꯤ 7:35ꯗꯩ ꯐꯩꯌꯦꯅ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄꯨꯡ 11:30ꯗ ꯀꯩꯗ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯆꯠꯀꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯊꯣꯛꯄꯤꯌꯨꯀꯣ ꯍꯥꯏꯗꯤ 10 ꯈꯤꯇꯪ ꯍꯦꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯏꯒꯦꯀꯣ 8:45ꯗꯒꯤꯅ 9 ꯐꯥꯎꯕꯩ ꯃꯅꯨꯡꯁꯤꯗꯤ ꯆꯠꯇꯕꯀꯣ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯒꯗꯤꯀꯣ ꯈꯔ ꯂꯥꯞꯄ ꯌꯨꯝ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯒ 9:45ꯗꯒꯤꯅ ꯍꯥꯏꯗꯤ 10 ꯐꯥꯎꯕꯩ ꯃꯅꯨꯡꯁꯤꯗꯁꯨ ꯊꯣꯛꯀꯅꯣꯕ ꯑꯗ ꯁꯤꯒꯤ ꯃꯔꯛꯁꯦ 15 ꯃꯤꯅꯠꯁꯀꯤ ꯒꯦꯞ ꯑꯃ ꯂꯩꯁꯦ 45 ꯃꯤꯅꯠꯇꯩꯅ ꯍꯥꯏꯗꯤ 45 to 60ꯁꯦ ꯉꯁꯥꯏ 8:45 to 9 ꯅꯠꯇ꯭ꯔꯒ 9:45 to 10 ꯀꯣ ꯁꯤ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯨꯀꯣ 9:00 ꯊꯣꯛꯀꯦꯔꯥ 9:30 ꯊꯣꯛꯀꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 10ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯀꯦꯔꯥ 9ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯀꯦꯔꯥ ꯀꯩꯝꯇ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗ ꯇꯥꯏꯃꯤꯡꯕꯨꯗꯤ ꯍꯥꯏꯔꯅꯣ ꯀꯩꯅꯣ 7:30ꯗꯩꯅ ꯄꯨꯡ 11:13 ꯐꯥꯎ ꯐꯔꯦ ꯑꯗꯒꯤ 12:50ꯗꯩꯅ ꯄꯨꯡ 2:18 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ 5:49ꯗꯒꯤꯅ ꯄꯨꯡ 8:50 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ 12:32ꯗꯩꯅ ꯄꯨꯡ 1:52 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯨꯡ 3:13ꯗꯩꯅ ꯄꯨꯡ 4:35 ꯐꯥꯎꯕ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯦꯛꯁ ꯗꯦꯒꯤꯅꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯌꯨꯛꯀꯤ ꯇꯥꯏꯃꯤꯡꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯝꯃꯤꯁꯦ ꯑꯗꯣ 5-5 ꯄꯣꯔꯇꯦꯜꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ 5-5 ꯄꯣꯔꯇꯦꯜꯁꯦꯀꯣ ꯋꯤꯁ ꯑꯃ ꯑꯅꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯋꯤꯁ ꯑꯃ ꯑꯅꯤ ꯑꯍꯨꯝ 10 ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯋꯤꯁꯇꯣ 5 ꯑꯣꯏꯒꯦꯔꯥ 6 ꯑꯣꯏꯒꯦꯔꯥ 8 ꯑꯣꯏꯒꯦꯔꯥꯀꯣ ꯑꯗꯣ ꯏꯌꯣꯕ ꯍꯌꯦꯡꯁꯦꯀꯣ ꯍꯥꯏꯗꯤ ꯄꯣꯔꯇꯦꯜ ꯀꯩꯅꯣ ꯅꯨꯃꯤꯠꯁꯤꯗꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯏꯕ ꯍꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯏꯕꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯉꯝꯃꯒꯗꯤ ꯅꯨꯡꯇꯤꯒꯤ ꯏꯕꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯋꯤꯁ ꯑꯃ ꯈꯇꯪ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯩꯅ ꯈꯜꯂꯁꯦ ꯏꯕ ꯇꯥꯔꯗꯤ ꯑꯃꯗꯣ ꯏꯔꯒ ꯅꯨꯡꯇꯤꯒꯤ ꯀꯃꯥꯏꯅ ꯍꯥꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯏꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯗ 55 ꯗꯦꯖ ꯀꯣ 55 ꯗꯦꯖꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯕꯤꯁ꯭ꯋꯥꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯥꯏꯅ ꯏꯕꯤꯕꯀꯣ 55 ꯗꯦꯖꯁꯦ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ 55 ꯗꯦꯖ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯏꯔꯁꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯈꯤꯇꯪ ꯂꯤꯁ ꯗꯥꯎꯟ ꯑꯃ ꯇꯧꯊꯣꯛꯑꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯤꯁ ꯗꯥꯎꯟ ꯑꯃ ꯇꯧꯊꯣꯛꯑꯒ ꯁꯤꯁꯤꯅ ꯀꯥꯏꯗ ꯅꯨꯡꯇꯤꯒꯤ 55 ꯗꯦꯖ ꯑꯩ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯄꯥꯕ ꯇꯥꯏꯌꯦꯕ 55 ꯗꯦꯖꯁꯦ ꯑꯩꯅ ꯏꯗꯣꯔꯤꯕ ꯄꯣꯏꯟꯠꯁꯦ ꯑꯩꯅ ꯏꯗꯣꯔꯤꯕ ꯄꯣꯏꯟꯠ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩ ꯖꯣꯕ ꯐꯪꯉꯦ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯍꯦꯜꯊ ꯏꯁꯨꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣꯀꯣ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯏꯊꯣꯛꯄ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯑꯒ ꯅꯨꯃꯤꯠ 55ꯅꯤ 55 ꯗꯦꯖ ꯀꯣ 55 ꯗꯦꯖꯁꯦ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯍꯌꯦꯡꯁꯦ ꯇꯥꯡ 5 ꯑꯣꯏꯗꯣꯏꯅꯤꯅꯀꯣ ꯍꯌꯦꯡꯁꯦ ꯇꯥꯡ 5 ꯑꯣꯏꯗꯣꯏꯅꯤꯅ ꯇꯥꯡ 5ꯁꯦ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯏꯔꯦ ꯑꯗꯨꯒ ꯑꯩ ꯄꯥꯊꯣꯛꯈ꯭ꯔꯦꯕ ꯍꯥꯏꯐꯦꯠꯇꯪ ꯄꯥꯕ ꯃꯇꯝꯗ ꯋꯥꯈꯟꯗꯨꯁꯨ ꯈꯜꯂꯨꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯄꯣꯠꯁꯦ ꯑꯣꯏꯔꯦ ꯌꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯨꯝ ꯃꯌꯥꯝꯁꯦ ꯏꯁꯜꯂ ꯊꯝꯃꯣꯕ ꯅꯥꯀꯟ ꯑꯃꯗ ꯍꯥꯏꯗꯤ ꯅꯝꯕꯔ 1 ꯍꯥꯏꯅ ꯐꯔꯁ ꯗꯦ 1 ꯍꯥꯏꯅ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ 2 ꯏꯁꯜꯂꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕꯗ 3 ꯏꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤനി ꯁꯨꯕꯗ 4 ꯏꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ 55 ꯗꯦꯖꯁꯦ ꯀꯝꯄ꯭ꯂꯤꯠ ꯁꯨꯡꯀꯥꯎꯗꯅ ꯁꯤꯁꯤꯃꯗꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯗꯥꯏꯔꯤ ꯃꯆꯥ ꯑꯃ ꯊꯝꯃꯣ ꯗꯥꯏꯔꯤꯗꯨ ꯂꯣꯏ ꯏꯊꯣꯛꯁꯦꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕꯗ ꯍꯥꯏꯔꯁꯤꯅꯦꯀꯣ I have cleared my ꯃꯃꯤꯡꯀꯣ ꯗꯦꯁ ꯑꯦꯛꯖꯥꯝꯗꯨꯒꯤꯀꯣ ꯗꯦꯁ ꯑꯦꯛꯖꯥꯝ ꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯨꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ my health is better ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯛꯆꯥꯡꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯥꯏꯒꯤꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯒꯤꯗꯣ 5 8 10 ꯑꯗꯨꯝ ꯏꯕ ꯌꯥꯏꯀꯣ ꯋꯤꯁ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯔꯁꯤꯅꯦꯀꯣ my business is growing day by day ꯀꯣ ꯅꯠꯇ꯭ꯔꯒꯅ
ꯁꯨꯃꯥꯏꯅ ꯃꯩꯇꯩꯂꯣꯟ ꯑꯗꯨꯝ ꯏꯔꯁꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯆꯥꯎꯈꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯩꯅ ꯏꯅꯤꯡꯕ ꯃꯑꯣꯡꯗ ꯏꯅꯤꯡꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯏꯕ ꯌꯥꯏꯀꯣ ꯑꯩ ꯍꯛꯆꯥꯡ ꯐꯔꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯈꯠꯂꯦ ꯑꯩꯒꯤ ꯄꯩꯁꯥ ꯏꯟꯀꯝ ꯐꯖꯅ ꯐ꯭ꯂꯣꯗ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯍꯦꯜꯊ ꯏꯁꯨꯁ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯏꯔꯦꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ 55 days ꯄꯥꯎꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯨꯝꯃꯝꯗꯥꯏꯗꯀꯣ ꯂꯧꯊꯣꯛꯑꯒ ꯉꯥꯛꯇꯪ ꯄꯥꯎꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯏꯕ ꯑꯃ 55 days ꯑꯗꯨ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯒꯨꯝꯕ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯡꯗꯕꯤꯗꯀꯣ ꯍꯥꯏꯗꯤ 55 ꯄꯣꯔꯇꯜꯒꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯍꯥꯏꯗꯤ ꯏꯔꯒ ꯑꯣꯏꯅ ꯇꯧꯕꯤꯌꯨꯀꯣ ꯌꯥꯔꯒꯗꯤ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯀꯣꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯚꯤꯗꯤꯑꯣꯁ ꯊꯦꯡꯛ ꯌꯨ